ꯍꯧꯖꯤꯛꯇ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨ ꯃꯁꯛꯁꯦ ꯁꯥꯊꯤꯅ ꯐꯖꯩꯍꯦ ꯏꯇꯥꯎ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯄꯗ ꯁꯨꯡꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ ꯃꯥꯒꯤ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯏꯇꯥꯎ ꯐꯖꯕꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯗꯕ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯔꯥꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤ ꯑꯗꯨ ꯏꯇꯥꯎ ꯃꯥꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯕꯅꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯃꯅ ꯌꯣꯛꯄꯅꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯃꯉꯣꯟꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯌꯥꯝꯅ ꯇꯧꯕꯤ ꯑꯗꯨ ꯏꯇꯥꯎ ꯃꯥꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯅꯕꯤꯔꯣꯗꯅ ꯑꯇꯩ ꯅꯨꯄꯥꯁꯤꯡꯅ ꯀꯣꯏꯍꯧꯗ꯭ꯔꯤꯉꯩꯗ ꯏꯇꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯍꯌꯦꯡꯈꯩꯗꯤ ꯏꯇꯥꯎ ꯑꯩ ꯅꯈꯣꯏ ꯈꯨꯜ ꯑꯁꯤꯗꯅꯦ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯑꯗꯕꯅꯤ ꯏꯇꯥꯎ ꯅꯪ ꯃꯥꯕꯨ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯥꯏꯅꯗꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎ ꯅꯪꯅ ꯍꯦꯛ ꯍꯥꯏꯅꯕꯤꯗ꯭ꯔꯕ ꯑꯩꯗꯤ ꯅꯣꯏꯗꯒꯅꯦ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯑꯣꯏꯗꯕꯅꯤ ꯏꯇꯥꯎ ꯐꯔꯁꯤ ꯏꯇꯥꯎ ꯏꯇꯥꯎꯅ ꯄꯥꯝꯂꯒꯅ ꯑꯩꯅ ꯌꯥꯅꯕ ꯍꯥꯏꯅ ꯇꯥꯔꯦꯗꯅ ꯑꯗꯨ ꯏꯇꯥꯎ ꯉꯁꯤꯒꯤꯗꯤ ꯏꯇꯥꯎꯁꯨ ꯍꯟꯅꯕ ꯇꯧꯔꯣ ꯄꯨꯡꯁꯦ ꯑꯥ ꯌꯧꯈ꯭ꯔꯦ ꯑꯩꯅꯦ ꯃꯥꯕꯨ ꯌꯥꯅꯕ ꯁꯣꯏꯗꯅ ꯍꯥꯏꯅꯔꯒꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯃꯥꯕꯨ ꯌꯥꯅꯕ ꯏꯇꯥꯎꯅ ꯈꯔ ꯁꯤꯟꯕꯤꯔꯣꯀꯣ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯗꯤ ꯏꯇꯥꯎ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯑꯗꯕꯅꯤ ꯁꯤꯗꯒꯤꯗꯤ ꯏꯇꯥꯎ ꯅꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯩꯁꯨ ꯇꯣꯏꯅ ꯇꯣꯏꯅ ꯆꯥꯕ ꯍꯧꯔꯗꯕꯅꯤ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯏꯇꯥꯎ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯑꯗꯣ ꯑꯗꯨꯒ ꯅꯪꯅ ꯆꯥꯛꯀꯁꯦ ꯑꯃꯠꯇ ꯊꯣꯡꯗꯕ ꯃꯈꯩ ꯂꯩꯊꯣꯛꯑꯝꯃꯤꯕꯅꯤꯅꯦ ꯏꯃꯥ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯔꯕꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯆꯠꯂꯒ ꯏꯁꯤꯡ ꯊꯣꯛꯎꯕꯅꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩ ꯆꯥꯛꯇꯣ ꯄꯔꯄ ꯊꯣꯡꯖꯔꯛꯑꯒꯦ ꯏꯃꯥ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯏꯁꯤꯡꯗꯣ ꯂꯩꯇ꯭ꯔꯦ ꯈꯪꯉꯕꯗꯤ ꯉꯔꯥꯡꯅ ꯀꯣꯛ ꯁꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯆꯤꯟ ꯈꯨꯝꯕꯗ ꯍꯩꯕ ꯑꯗꯨꯃꯥꯏꯅꯅꯦ ꯊꯕꯛꯇꯁꯨ ꯈꯔ ꯍꯩꯔꯗꯤ ꯐꯒꯗꯕ ꯅꯪꯗꯧꯅꯅꯦ ꯅꯈꯣꯏ ꯅꯃꯥ ꯑꯗꯨꯁꯨꯅꯦ ꯇꯧꯔꯝꯒꯅꯤ ꯅꯃꯥ ꯑꯗꯨꯒꯤꯅꯦ ꯂꯝꯆꯠꯇꯣ ꯂꯧꯕꯅꯤꯅ ꯅꯪꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯏꯃꯥꯅ ꯅꯆꯥꯗ ꯆꯩꯉꯥꯡ ꯇꯧꯔꯕꯁꯨ ꯅꯆꯥ ꯀꯔꯤꯁꯨ ꯁꯥꯎꯖꯗꯦ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯏꯃꯥ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕꯗꯨꯗꯤ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯅꯃꯥ ꯁꯤꯈ꯭ꯔꯕꯤ ꯑꯗꯣ ꯄꯜꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯐꯖꯅ ꯇꯧ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯅꯃꯥ ꯑꯗꯨꯒꯤ ꯂꯤꯆꯠ ꯂꯧꯔꯕꯗꯤꯅꯦ ꯑꯗꯨꯝ ꯄꯟꯈꯤꯅꯤ ꯅꯃꯥ ꯑꯗꯨꯁꯨꯅꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯂꯤꯆꯠ ꯑꯁꯦ ꯆꯠꯂꯝꯒꯅꯤ ꯑꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯍꯟꯖꯜꯍꯧꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯊꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯏꯁꯧ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯁꯤꯕꯣ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯧ ꯂꯥꯡꯗ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯕꯔꯣ ꯅꯣꯡꯃꯇꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯌꯨꯝ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯌꯨꯗꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯤꯕꯁꯦ ꯏꯁꯧꯁꯤꯕꯨ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯉꯤꯔꯕ ꯏꯁꯧ ꯂꯥꯡꯅꯕꯗꯤꯅꯦ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯅꯅꯦ ꯁꯤꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯉꯟꯇꯥꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯆꯥꯛ ꯊꯣꯡꯗꯕ ꯃꯈꯩ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤꯅꯦꯕ ꯃꯥꯕꯨ ꯏꯁꯤꯡ ꯂꯩꯇꯦ ꯈꯪꯉꯕꯗꯤ ꯉꯔꯥꯡꯅ ꯀꯣꯛ ꯁꯣꯛꯆꯜꯂꯒ ꯊꯝꯕ ꯌꯥꯗꯕ꯭ꯔꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯐꯖꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ ꯅꯪꯒꯤ ꯏꯁꯧ ꯂꯥꯡꯕꯗꯣ ꯂꯥꯡꯗ꯭ꯔꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯉꯥꯡ ꯑꯁꯤꯁꯨ ꯊꯕꯛ ꯁꯨꯛꯇꯧꯃꯛ ꯇꯧꯗꯕꯗꯤ ꯅꯠꯇꯦꯗꯅ ꯃꯥꯁꯨ ꯏꯔꯨ ꯉꯟꯇꯥ ꯂꯨꯖꯔꯒ ꯏꯁꯤꯡ ꯁꯣꯛꯂꯨꯔꯤꯗꯅ ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯪꯅꯕ ꯃꯔꯥꯏ ꯊꯣꯡꯖꯅꯤ ꯄꯨꯡꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯕꯁꯤꯗꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯗꯤ ꯉꯔꯥꯡꯅ ꯏꯁꯤꯡꯗꯣ ꯌꯥꯝꯗ꯭ꯔꯦ ꯈꯪꯂꯕꯗꯤ ꯃꯥ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯁꯣꯛꯆꯟꯕ ꯀꯩꯗꯧꯒꯦꯕ ꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯅ ꯈꯨꯠ ꯄꯥꯏꯔꯒ ꯑꯃꯨꯛ ꯇꯥꯛꯄꯤꯈꯤꯗ꯭ꯔꯣ ꯀꯅꯥꯅꯕꯨ ꯉꯝꯂꯨꯗꯣꯏꯅꯣ ꯃꯊꯟꯇꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯁꯨꯗꯨꯅ ꯂꯩꯔꯦ ꯆꯥꯛ ꯊꯣꯡꯂꯦ ꯐꯤ ꯁꯨꯔꯦ ꯃꯥ ꯃꯊꯟꯇꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏ ꯅꯃꯥ ꯃꯆꯥꯗꯤꯅꯦ ꯇꯨꯝꯕꯒ ꯆꯥꯕꯒꯗꯅꯦ ꯂꯩꯔꯤꯕ ꯅꯪꯁꯨ ꯉꯥꯏꯔꯦ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗ ꯅꯆꯦꯅ ꯇꯧꯔꯤꯕꯁꯦ ꯊꯕꯛ ꯈꯔ ꯌꯥꯎꯁꯜꯂꯨꯑꯣꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤ ꯑꯍꯟꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯁꯣꯏꯔꯤ ꯀꯔꯤ ꯋꯥꯠꯂꯤꯅ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕ꯭ꯔꯣ ꯑꯗꯨꯒ ꯍꯦꯛ ꯈꯤꯇꯪ ꯁꯣꯏꯔꯨꯔꯒꯅ ꯄꯦꯄꯥ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯦ ꯀꯔꯤꯅꯣ ꯅꯣꯏꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯀꯔꯤꯅꯣ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯪꯂꯥꯎꯗ ꯂꯥꯎꯅꯔꯤꯁꯤꯕꯣ ꯊꯪꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯅꯈꯣꯏ ꯑꯅꯤꯕꯣ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯗꯅꯦ ꯇꯨꯝꯕꯒ ꯂꯣꯏ ꯀꯥꯏꯔꯦꯕ ꯇꯧꯔꯤꯁꯦ ꯏꯆꯥꯗꯤ ꯋꯥ ꯉꯥꯡꯕꯒꯁꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯍꯥ ꯅꯪꯅ ꯍꯧꯒꯠꯂꯛꯂꯤꯕꯁꯤ ꯇꯨꯝꯕ ꯀꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯅꯆꯦꯅ ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯔꯤꯕꯁꯦ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯇꯦꯡ ꯈꯔ ꯄꯥꯡꯖꯤꯟ ꯈꯣꯠꯆꯟ ꯇꯧꯒꯦꯗꯤ ꯍꯥꯏꯗꯦ ꯇꯨꯝꯃꯒꯗ ꯁꯨꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯅꯣꯕ ꯍꯥ ꯅꯪꯕꯨ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯟꯕꯒ ꯆꯠꯅꯈꯤꯗ꯭ꯔꯣ ꯇꯥꯃꯣꯒꯤꯁꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯤꯁꯪ ꯆꯪꯂꯤꯕ ꯒꯥꯏꯗꯨꯔꯣ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛꯊꯠꯅ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 20ꯗ ꯃꯣꯕꯥꯏꯜ ꯑꯦꯅꯤꯃꯦꯁꯟ ꯀꯣꯔꯁ ꯑꯃ ꯇꯧꯖꯒꯅꯤ ꯀꯣꯔꯁ ꯑꯁꯤꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡꯅ ꯍꯥꯞꯆꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ
ꯑꯩꯈꯣꯏꯅ ꯇꯥꯛꯆꯒꯗꯧꯔꯤꯕ ꯑꯁꯤ ꯑꯦꯅꯤꯃꯦꯁꯟ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯑꯃꯗꯤ ꯀꯦꯔꯦꯛꯇꯔ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯌꯥꯝ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ ꯍꯥꯞꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯈꯪꯅꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯪꯅ ꯃꯤꯆꯪ ꯆꯪꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯊꯔꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠꯇꯣ ꯊꯤꯠꯅ ꯌꯦꯡꯉꯣ꯫ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ, ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯎ꯫ ꯁꯛꯇꯥꯁꯤꯡꯁꯤꯒꯅꯦ ꯃꯥꯟꯅꯔꯨꯕ ꯍꯧꯅꯗꯦ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯃꯥꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯇꯣꯛꯂꯝꯕꯗꯒꯤ ꯅꯪꯕꯨ ꯁꯦꯟꯅꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯅꯃꯥꯇꯣꯜ ꯑꯁꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯅꯕ ꯑꯣꯏꯅ ꯊꯣꯛꯂ ꯃꯥꯜꯂꯦ꯫ ꯑꯗꯣ ꯅꯪ ꯅꯃꯥꯇꯣꯟꯅꯅꯦ ꯆꯩ ꯉꯥꯡ ꯇꯧꯔꯕꯁꯨꯅꯦ ꯅꯆꯤꯟ ꯍꯪꯀꯠꯅ ꯈꯨꯝꯒꯅꯨ꯫ ꯑꯗꯨꯝ ꯇꯥꯁꯤꯟꯅꯗꯅ ꯂꯩꯌꯨꯀꯣ꯫ ꯅꯃꯥꯇꯣꯟꯁꯨꯅꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯅꯪ ꯅꯃꯥꯇꯣꯟꯒ ꯈꯛ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯏꯃꯥꯇꯣꯜ ꯑꯁꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯆꯩ ꯉꯥꯡ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯑꯗꯨꯕꯨ ꯄꯟꯗꯨꯅ ꯉꯥꯡꯕ ꯑꯁꯤꯗꯤ ꯄꯥꯕꯨꯡ, ꯅꯆꯥꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯕꯦꯝꯃ, ꯏꯄꯥꯁꯨ ꯈꯪꯉꯤꯅꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯣ꯫ ꯑꯗꯨꯕꯨꯅꯦ ꯅꯃꯥꯇꯣꯟꯅ ꯐꯅ ꯄꯜꯂꯕꯁꯨꯅꯦ ꯅꯪ ꯅꯃꯥꯇꯣꯟꯅ ꯅꯆꯤꯟ ꯍꯪꯀꯠꯅ ꯈꯨꯝꯒꯅꯨ꯫ ꯅꯃꯥꯇꯣꯟ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯛꯈꯤꯒꯅꯤ꯫ ꯃꯥꯅ ꯍꯦꯟꯖꯜꯂꯛꯂꯒꯅꯦ ꯏꯄꯥꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯌꯨꯝ ꯑꯁꯤ ꯏꯆꯥꯒꯤ ꯌꯨꯝꯅꯤꯅꯦ꯫ ꯑꯗꯣ ꯄꯥꯕꯨꯡ, ꯏꯆꯟ ꯇꯣꯝꯕꯤꯅ ꯑꯩꯕꯨ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅꯗꯤ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯑꯩꯒꯤ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯃꯥꯒꯤ ꯃꯆꯦꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ ꯉꯝꯗꯦ ꯄꯥꯕꯨꯡ꯫ ꯏꯕꯦꯝꯃ, ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯃꯥꯇꯣꯟꯅ ꯐꯠꯇꯕꯗꯒꯤ ꯊꯣꯛꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨꯅꯦ ꯏꯆꯟ ꯇꯣꯝꯕꯤꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯅꯪꯅꯦ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨ꯫ ꯅꯪꯁꯨꯅꯦ ꯇꯧꯒꯗꯕ ꯅꯊꯧꯕꯗꯨ ꯇꯧꯊꯣꯛꯆꯔꯣ꯫ ꯏꯄꯥꯁꯨꯅꯦ ꯃꯤ ꯑꯃꯠꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯏꯄꯥ ꯑꯃꯨꯛ ꯊꯣꯛꯎꯈꯤꯒꯦ꯫ ꯏꯃꯥ, ꯏꯆꯦꯗ ꯑꯩꯅ ꯐꯤꯔꯣꯟꯁꯤ ꯈꯤꯇ ꯁꯨꯗꯣꯛꯑꯝꯃꯨ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤ ꯁꯨꯗꯅ ꯕꯥꯇꯤꯜ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂꯝꯃꯤꯕꯅꯤꯅꯦ꯫ ꯀꯔꯤ? ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯔꯣꯟ ꯁꯨꯗꯕ ꯃꯈꯩ ꯕꯥꯇꯤꯜ ꯑꯁꯤꯗ ꯅꯝꯁꯤꯜꯂꯝꯃꯤꯕ? ꯈꯪꯒꯅꯤ ꯃꯥ꯫ ꯏꯃꯥ ꯊꯕꯛ ꯇꯧꯒꯦ ꯌꯦꯡꯉꯨ꯫ ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯊꯣꯏꯕꯤ, ꯅꯪ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯂꯥꯎ꯫ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ꯫ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯀꯥꯗꯨꯗ ꯀꯩꯗꯧ ꯂꯩꯔꯤꯒꯦ? ꯕꯕꯠ ꯊꯨꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯧꯕꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪ ꯀꯥꯗꯨꯗ ꯀꯩꯗꯧꯔꯤꯅꯣꯕ ꯍꯥ? ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯁꯤ ꯈꯤꯇ ꯁꯨꯗꯣꯛꯑꯣꯅ ꯍꯥꯏꯔꯝꯂꯒ ꯅꯪꯅ ꯃꯐꯤ ꯃꯔꯣꯜ ꯑꯁꯤ ꯁꯨꯗꯕ ꯃꯈꯩ ꯕꯥꯇꯤꯜ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯃꯤꯕꯅꯦꯕ꯫ ꯏꯃꯥ, ꯑꯩꯁꯨ ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯣ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯕꯥꯇꯤꯜ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯕꯅꯦ꯫ ꯀꯣꯛꯁꯤ ꯆꯤꯛꯃꯟꯕꯗꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯕꯅꯤ ꯏꯃꯥ꯫ ꯌꯥꯔꯦ ꯈꯪꯉꯦ ꯏꯆꯦ꯫ ꯏꯆꯦꯅ ꯑꯩꯒꯤ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤ ꯁꯨꯅꯤꯡꯗꯕꯗꯒꯤ ꯕꯥꯇꯤꯜ ꯃꯅꯨꯡ ꯑꯁꯤꯗ ꯅꯝꯁꯤꯜꯂꯒ ꯊꯝꯂꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯣꯛ ꯆꯤꯛꯏꯒꯥꯅ ꯍꯥꯏꯖꯟꯗꯅ ꯏꯆꯦꯒꯤ ꯃꯒꯨꯟꯗꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯕꯅꯤ꯫ ꯏꯆꯟ ꯇꯣꯝꯕꯤ, ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯏꯆꯦꯅ ꯏꯆꯟꯒꯤ ꯐꯤꯔꯣꯟꯕꯨ ꯀꯩꯗꯧꯕꯒꯤ ꯁꯨꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯏꯆꯦꯁꯨ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯕꯥꯇꯤꯜ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯜꯂꯝꯃꯤꯕꯅꯤ꯫ ꯏꯆꯦꯒꯤ ꯀꯣꯛꯁꯦ ꯆꯤꯛꯃꯟꯕꯗꯒꯤ ꯏꯆꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯕꯅꯤ꯫ ꯐꯔꯦ, ꯏꯆꯦ ꯅꯪꯒꯤ ꯐꯤꯔꯣꯜ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯁꯨꯗꯣꯛꯄꯤꯔꯒꯦ꯫ ꯌꯥꯔꯦ ꯁꯨꯕꯤꯔꯅꯨ꯫ ꯑꯩ ꯑꯗꯨꯝ ꯁꯨꯖꯔꯒꯦ꯫ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤꯅꯦ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯊꯥꯔꯣ, ꯏꯆꯥ ꯊꯣꯏꯕꯤꯅ ꯃꯥꯡꯒꯣꯟꯗꯥꯔꯤ ꯑꯁꯤꯗ ꯐꯝꯗꯨꯅ ꯀꯞꯂꯤꯕ ꯑꯁꯤ ꯅꯪꯅꯒ ꯃꯉꯣꯟꯗ ꯆꯩ ꯉꯥꯡꯗꯅ ꯇꯧꯔꯨꯔꯕ꯭ꯔꯣ? ꯏꯁ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯉꯣꯟꯗ ꯆꯩꯔꯨꯗꯣꯔꯤꯕ? ꯃꯃꯥ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯂꯒ ꯀꯞꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯗꯅ꯫ ꯑꯩꯈꯣꯏꯅꯦ ꯃꯉꯣꯟꯗ ꯆꯩꯕꯒꯅꯦ ꯇꯟꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯆꯩꯔꯕꯁꯨꯅꯦ ꯃꯅꯥ ꯃꯊꯨꯟꯗ ꯍꯥꯞꯄꯤꯕꯁꯨ ꯅꯠꯇꯕ꯫ ꯑꯩꯈꯣꯏꯅ ꯆꯩ ꯉꯥꯡ ꯇꯧꯔꯤꯕꯁꯦ ꯃꯥꯒꯤ ꯐꯅꯕꯅꯦ ꯍꯥꯏꯕꯁꯦ ꯁꯨꯛꯈꯪ ꯍꯦꯛ ꯈꯪꯗꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯥꯒ ꯃꯥꯟꯅꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯁꯤ ꯍꯥꯏꯕꯗ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯤꯕꯁꯦ? ꯅꯪꯅ ꯆꯩꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥ, ꯅꯆꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯦ꯫ ꯏꯃꯥ ꯂꯩꯇ꯭ꯔꯕ ꯌꯨꯝ ꯑꯁꯤꯗ ꯅꯆꯥ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯗ꯭ꯔꯦ꯫ ꯏꯃꯥꯇꯣꯟꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯈꯥꯡꯕꯗ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ꯫ ꯅꯆꯥ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯈꯜꯂꯦ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫
Ibema, ipagi khanausi khrak khrak kange. Nangi isingdubu ipa kita thakpa yagadra. Hoi yani pabung. Thakpiyo pabung. Onthukna nungaireda. Isha thengnaramba ase. Isha thengnarubadegi ipagi aurang khawrangba ase khangko e. Adu ibema umang asi phauduna nangbu karaida satke haiduna lakpano. Pabung. Aigi pandupam karaiduna haiba khangde. Aise ima tola mana yokpani. Ima tola duna aibu tathi tawaina cheibi. Aibu yumadu thadokuna chatko haiduna hairakpadagi. Nacha yumadu thadokuna tholakpane pabung. Aigi pandupamse karaiduna haiba khangde. Fare. Haujikti nang karisu nungsa thiruranu. Nangna ipagi mateng pangbirabanina ipanasu nangi mateng soidana pangani. Ibema, nang karisu pakatkanu. Aise umang asida saklon kaya ama lauduna umang asibu senariba sadu baba amani. Ipana ne nangi mateng soidana pangani. Sana lupana thanna yauraba sagol gari ama thohoi. Ibema, nang hojiti karisu nungsa thiruranu. Sana sing asi ubadane nakhoi namatona nangbu soidana luna chana tawbirani. Chalo, sagol gali asida kakalo. Sagol gali asina nangbu yum yaunaba phau soidana thinbigani. Ibema, sana sing asi karaidagino. Asuk yamba sana sing asidi nangdi karaidagi porakpano hayo. Ipada sing hayo ibema. Akoina nongalakpada lairamde haiba asidi nangdi sanasing asi huranba satlibu oire. Nang sanasing asi kanadagi huralai hayo. Sengna hayo. Nang nane karigum haidaba taragadine nang kya pharoi. Ima, ay sanasing asi huralakpa natiye. Ay ngarangdo yum ase thadokuna chatke haiduna thokpani. Ayna sum chappada umang ama phauduna sum chatle. Aduda sadhu baba ama khak thinai. Sadhu baba aduna ayna pairiba ising ado khita thakke haiduna harakpadagi ayna ising ado pithaklubani. Madudagi sadhu baba aduna aingonda sanalupa sing asibu pibirakpani ima. Nachana hairibse thajabiyo ima. Nachana hairibsing ase asengbani ima. Nacha sanalupa sing ase kanamtadagi huralakpa natiye. Asengbra ibema, nangna hairibasibo. Pabung, nachana hairibase asengbani. Nachana kanamtadagi huralakpa natiye pabung. Phari dudi ibema. Sanasing ase imungda pusalasi lao. Imanane nangbu pha ningdana migi mapamache huraningdana tawbani ko ibema. Nang imada saugano changasi lao. Ibema, nangi isingdo ipa kita taksage. Ipa si ngarang nahandagi puk asida karimta taraktri. Khanausi krak krak kange. Nangi isingdo ipa kita taksage. Karaidagino nangna amo. Aina parebe sing ase nang pithatnaba porakpa nate. Yenindi chakro ada. Yam thuna chalacho. Imole moladana. Ahal lamanda karamba wangang sangangang gani thasi kasi khangdabi nanguma nupi amabu aina kaidunungda lemna khak tharoi nangbu aina napunchi chupa nungi muti oina olangani. Icha tombido hojikpo laktine tawrise. Managa ngasi sanagi khawjawsing ado poraklaba ikoi mu nungaiba haibase leiraroi. Oo aada laiba sagol gari ase ma soidna oigani. Onthok nungai khreda sanagi khawjawsing ado porakla maleni. Icha tombi karino nangna tawriba mataw asibo nangbu sanagi khawjaw lawrune chakre aduga nungi muti oina onduna lakliba sibo. Masi punam ase masigi tawngambi asina thoaliba ngaktani khangani do ma ngasidi. Asumna tharona machanupigi makhul adu soklubadagi
ꯊꯔꯣꯁꯨ ꯑꯗꯨꯃꯛ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫